Sina kaithil kuki terroristing army kuthonakri ngana numida wairam pung taru kamakairam tarakpada litan police na koliba sina kaithil kulda kuki terroristing na khulasi misam sing tamna nungmayamri bom kapsin horakpadegi khulasi bunga akshalakdiba mari suba mahar regiment gi personal singasu nongmayamadi bom kap tuna nakal ani gi marakta kuthonakri hari ngana numida pung taramathui taramdai fawbra phangbu report ki matung inadi thawdo osit nakal ani gi marakta aso apan gyawki di hari amaromda nan Imphal urkhul lambi TM ka songkhul ki mafam amada Imphal dagi urkhul tamna lakba gari singda koki terrorist na nongmaina kap sindana misam ani hat ki bathawdok thokraba matungda ngarang litanda PS na koliba yaulen amasum mongkot chipu hill range ta thihumbi ki thabak chathabada yaulen da bunker ama amasum pale yaud bunker ani lerambadi ki security force na thugai khriari operation asida security force na kapthokraba Kartuski empty case nifugu nipan amasung kapi yari bemaru ani recover tarakhiari atopa media report amagi matung inati sanakaithil bomb top yauna kapna khri habisni urkhul district ki manung sana leiba sanakaithil gi akoibda leiba mafam singda koki narco terrorist singna bomb top yauna kap tharakpadi khungak pasinga akan mamungna numai kapna khri paushin iriba matam phawbad nakal ani gi marak kapna bigi thabak satakhi aso apan gi pawdi phangmungam dri habisni Kaksing Khongjang loi singa security force ka saunu mukna khri trong law with the pigliba angang ani hat khiba masum angang ani gi mama bun so on khiba thawdok pu nakna lairiba CRPF sina mathau pangthokta badigi thokhibani hairaduna koi saunarba miyamna thomjilubda nomoina kablak badigi misam ohum yawna puna miyoi manga laikhidaba bu yaningdaba phongdoktuna Kaksing gi maira paibi amasung club singna kusamnaduna miyamga loinana piendaba khongse chakri Mihat pa koki militant sing sarak piu misam yang gi pun singak sen mangamdaba lenga karam lengano misam hat pa CRPF sarak piu NRC sat na hallo amadi no justice no peace haibana singbu khulaw lawduna Kaksing kai thiel gi akoi bida maira pai duna satkhiba khongset adu police na irang tholaktana pa mafam jana lusinana ba honaraki khongset asil saruk yakhiba kharana DC office tamna satna hona rakhi district police na RAF ka loinana khongset adu DC office tamna satpegi mahutta lamthungpam oigani hariba Kaksing wadi kunjam pat lushina khanki adu banakal ani gi marakti yana rakta badagi sauna munaki police amasum RAF na miyambu tankhaiduna lakshindana ba tear gas mob bomb sing kapki numidang athingba phawbda nakal ani gi marakta munaki Trong lobby ZAC ki numit mangani ki shutdown da KCP ki wafam ban blockade amasum shutdown da thamlakhiba athingba ngakna satpiduna khudakti ki handokpiyu KCP Kanglaipa Communist Party KCP ki Secretary Information and Public Relations Department M Punsiba Meetei ki chirolamada lebak miyam gi khanduna Joint Action Committee Against Killing of Two children's trong lawbi na kaukiba numit mangani gi total shutdown khudakti gi handokpina bamasum KCP na matam kuirabadagi ban blockade amasum shutdown thamlakhiba athingbabu ngakna satpina ba khangalakli siol asina hai RPG kapsinduna tamthiba mong thawai lawbi khraba apikpa angang ani amasum madugi tunginna CRPF na minungsi yaudaba mawongda kaptuna hatphikraba athaubusingi imung manungi awabada KCP na thamoi sukna nungaitaba amasum aikhoi amatu oibiki wakhalon phongdoksari tasengna hairabadi asigumba miyoiba khunai gi satnabi gi wangmada tawrakhiba attack aduna pirakhiba saitheng adu wahai khaktada mapung phana phongdokpa ngamre amasum attack adu sakhiba saram satpa miyoi sing amasum khulai paijadaba misam singbu hatpikhiba CRPF ki personal singdu masa khangdoktuna maral gi matungina sapsab serakpi ba haibisi ngasi gi loilam lenga ki mathawni mahai gi inot thugai biri amasum inkhalakliba angang singbu lamak nali adubu KCP gi wakhalondi laikhai tadawi gi awaba mayuknari balamdam singdadi mai masing tamba haibisi ayet pa PBB gi mohutta ayet pa khudingdagi ngakthokpi gadabani khara mayek sengna hairabada khunai total shutdown tokshulaga laikhidraba angang ani dugi amasum atai isil inaw singdugi justice phangani haiba wakhalon si samaina ba wakhalon amani ona taina bada total shutdown sina miyangi phirepu nathayali khunai bu sonthali amasum tasengna justice purakna bo hona jariba singi awabadu hena lupthali laikhidraba singi imung manungi dama KCP na su khongpham sena leptuna lairi tasengmadi KCP su laman khumkhigani haiduna khaya siklaga lairibani adumapu yeknabada laman khumnabagi mingda misa miyam singbu awaba pibadi langani haina KCP na lawi punna
ꯊꯦꯡꯅꯃꯤꯟꯅꯔꯤꯕ ꯑꯋꯥꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯋꯥꯈꯜ ꯇꯥꯗꯕ ꯃꯑꯣꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯡꯕ ꯑꯃꯁꯨꯡ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯛꯇ ꯊꯧꯖꯥꯟꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯁꯠꯗꯥꯎꯟꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯌꯦꯠꯄ ꯄꯤꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯥꯎꯕ ꯏꯐꯦꯛꯁꯤꯡꯕꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯟꯕꯤꯗꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯊꯤꯡꯕ ꯑꯃꯁꯨ KCPꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯁꯠꯗꯥꯎꯟꯅ ꯊꯝꯖꯤꯟꯈꯤꯕ ꯑꯊꯤꯡꯕꯗꯨ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯃꯄꯨꯡ ꯐꯥꯅ ꯅꯩꯅꯖꯔꯒ ꯊꯝꯖꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯍꯟꯖꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯕꯨ ꯀꯧꯕꯤꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯥꯎꯊꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯀꯣꯛꯍꯟꯃꯤꯟꯅꯁꯤ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯗꯗꯤ KCPꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯒꯣꯠꯆꯒꯅꯤ ꯑꯔꯣꯏꯕꯗ KCPꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯋꯥꯕ ꯄꯤꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤ ꯀꯥꯡꯈꯣꯡ ꯆꯩꯍꯟꯗꯨꯅ ꯊꯝꯂꯒꯅꯤ ꯑꯩꯈꯣꯏꯁꯤ ꯌꯦꯛꯅꯕꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯌꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯁꯒꯣꯜꯕꯜ ꯂꯝꯕꯤꯒꯤ ꯔꯦꯂꯤꯗ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 12 ꯐꯥꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯂꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯄꯠꯁꯣꯏꯗꯒꯤ ꯁꯒꯣꯜꯕꯟ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯈꯤ ꯔꯦꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯊꯥꯕ ꯄꯦꯇ꯭ꯔꯣꯜ ꯕꯣꯝꯁꯤꯡ ꯂꯪꯕ ꯅꯥꯎꯔꯤ ꯁꯤꯖꯤꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯨꯡꯅ ꯊꯥꯕꯅꯆꯤꯡꯕ ꯆꯠꯊꯔꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯃ ꯑꯇ ꯊꯣꯛꯈꯤ ꯆꯅꯤꯒ 132ꯒꯤ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜ 3 ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯈꯤ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯟꯈꯥꯏꯗꯨꯅ ꯂꯥꯛꯁꯤꯟꯅꯕ ꯉꯝꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 12ꯁꯨ ꯐꯥꯔꯤ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕꯁꯤꯡꯗꯤ ꯁꯒꯣꯜꯕꯟ ꯁꯂꯥꯝ ꯂꯩꯀꯥꯏꯗꯒꯤ KH ꯁꯟꯖꯤꯠ 36 ꯇꯤꯔꯥꯂꯧꯈ꯭ꯔꯥꯛꯄꯝ ꯂꯩꯔꯛꯇꯒꯤ ꯇꯈꯦꯜ ꯆꯪꯕꯝ ꯕꯣꯟꯖꯥ ꯎꯔꯤꯄꯣꯛ ꯈ꯭ꯋꯥꯏ ꯕ꯭ꯔꯈꯄꯨꯔ ꯂꯩꯀꯥꯏꯗꯒꯤ ꯔꯥꯍꯨꯜ ꯈꯦꯇ꯭ꯔꯤ ꯃꯌꯨꯝ 18 ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯒꯤ ꯊꯣꯡꯕꯝ ꯔꯣꯖꯔ 38 ꯕ꯭ꯔꯈꯄꯨꯔ ꯂꯩꯄꯨꯕꯝ ꯂꯩꯀꯥꯏꯗꯒꯤ ꯒꯨꯔꯨꯃꯌꯨꯝ ꯃꯦꯛꯁ 13 ꯇꯦꯔꯥ ꯁꯅꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯂꯝꯖꯤꯡꯕ ꯑꯌꯦꯛꯄꯝ 18 ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯒꯤ ꯃꯨꯇꯨꯝ ꯃꯨꯔꯥꯔꯤ 38 ꯅꯣꯡꯉꯥꯗ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯖꯦꯝꯁ 19 ꯑꯃꯁꯨꯡ ꯂꯧꯔꯨꯡꯄꯨꯔꯦꯜ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅꯥꯝ ꯃꯥꯏꯀꯦꯜ 36 ꯂꯪꯊꯕꯥꯜ ꯂꯩꯐꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯀꯣꯏꯖꯝ ꯀꯔꯅꯖꯤꯠ 19 ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯜ ꯔꯤꯡꯒꯣ 19 ꯅꯥꯒꯥ ꯃꯄꯥꯜ ꯁꯤꯡꯖꯨꯕꯨꯡꯗꯒꯤ ꯌꯨꯔꯤꯁ ꯋꯥꯌꯦꯟꯕꯝ ꯑꯃ 19 ꯅꯧꯔꯦꯝꯊꯣꯡꯗꯒꯤ ꯍꯣꯏꯔꯦꯝ ꯁꯨꯃꯔꯖꯤ 19 ꯅꯥꯒꯥ ꯃꯄꯥꯜꯗꯒꯤ ꯈꯣꯏꯁꯅꯥꯝ ꯅꯥꯎꯕ 19 ꯈꯥ ꯁꯟꯖꯟꯕꯝꯗꯒꯤ ꯅꯤꯀꯦꯁ ꯂꯩꯁꯝ 19 ꯂꯪꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯇꯒꯤ ꯆꯤꯡꯉꯥꯈꯝ ꯔꯟꯖꯟ 19 ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯚꯤꯂꯦꯖꯇꯒꯤ ꯁꯦꯔꯝ ꯕꯤꯀꯥꯁ 19 ꯇꯤꯔꯥꯂꯨꯈ꯭ꯔꯝ ꯂꯩꯔꯛꯇꯒꯤ ꯀꯥꯡꯖꯝ ꯁꯤꯡꯈꯩꯉꯥꯟꯕ 19 ꯇꯤꯔꯥꯁꯐꯝ ꯂꯩꯔꯛꯇꯒꯤ ꯈꯨꯔꯥꯏꯖꯝ ꯗꯤꯄꯛ 19 ꯇꯦꯔꯥ ꯀꯩꯊꯦꯜꯗꯒꯤ ꯋꯥꯍꯦꯡꯕꯝ ꯅꯥꯔꯦꯟ 19 ꯑꯃꯁꯨꯡ ꯇꯧ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯑꯅꯥꯎꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ 19 ꯍꯥꯏꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯀꯗꯧꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯉꯁꯤ ꯂꯥꯛꯀꯗꯧꯔꯤ ꯑꯈꯟꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯅꯤꯁꯨ ꯍꯥꯏꯔꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯌꯥꯎꯕꯒꯤ RAFꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯩꯔꯣꯡ ꯑꯃꯗꯤ ꯅꯝꯐꯨꯗ ꯄꯥꯏꯍꯜꯂꯒ ꯄꯨꯂꯤꯁꯇ ꯀꯥꯞꯂꯛꯏ ꯍꯥꯏꯅ ꯀꯦꯁ ꯄꯟꯁꯤꯟꯕꯤꯔꯤ ꯍꯥꯏꯅ ꯅꯣꯡꯉꯥꯗꯥꯗ ꯂꯩꯕ ꯏꯁꯇꯔꯟ ꯂꯌꯣꯟ ꯀ꯭ꯂꯕꯀꯤ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯖꯦꯝꯁꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯤ ꯄꯨꯂꯤꯁꯅ ꯐꯨꯕꯗꯒꯤ ꯁꯣꯛꯄꯗꯒꯤ ꯁꯣꯡꯕꯨꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯖꯦꯝꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯣꯡꯉꯥꯗꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯄꯗ ꯀ꯭ꯂꯕꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯔꯨꯛ ꯌꯥꯕ ꯆꯠꯈꯤꯕꯅꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯐꯝ ꯁꯒꯣꯜꯕꯟ ꯌꯧꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯇꯥꯟꯅꯕ ꯍꯧꯔꯝꯂꯤ ꯃꯌꯥꯝ ꯆꯦꯟꯅꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯦꯟꯁꯤꯟꯕꯗ RAFꯅ ꯐꯥꯈꯤ RAFꯅ ꯐꯥꯗꯨꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗ ꯁꯤꯟꯅꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯨꯕꯒ ꯂꯣꯏꯅꯅ ꯅꯥꯎꯔꯤ ꯄꯥꯏꯍꯜꯂꯒ ꯅꯥꯎꯔꯤꯒ ꯀꯣꯟꯅꯅ ꯐꯥꯏ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯠ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯥꯏꯍꯜꯂꯒ ꯅꯥꯎꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯄꯟꯁꯤꯟꯈꯤ
Manipur Police ki ka hen ba lisat asina police ta thamlam tha jaba pumba mangal le hainasu James na makata na phongdoki UN sina numit humni total sadang lok thokre khongjang manungna kuki ga nak-sinnada na wahaikri Ukhrul district ki TM ka somda nan kuki militants na satakhibe attack ta misap ani laikidaba thagdoki mayukta UNC United Naga Council na Naga tapa mapham singda numit humni total sadang lok thokre UNC ki Information and Publicity Wing na thadorakpa chirol amana hai Hauzik Naga homeland da nampuda sangsilaktuna Naga misam hatpagi thawangsa tharakli besigi matangda United Naga Council na sinduna ansam NWU amasum district apex body singyoeba joint emergency mifam ama ngarang tahamjam da leiba council asigi office ta pangdoki mifam aduna National Highway 202 gi TM kasom khul koki militants na satharakhibe attack ta sinai sang so naw say nifu ko mga tasar village amasum yaruingam basum say nifu ko nitoy khara som village laikidaba du akan mamong na kandem taki asigomba highway da satliba misam singi matak sa tarakibe attack asi subnatagi lanai miyoy amagi matak sa tabak crime nati masidi Naga miyam gi dignity safety amasum territorial integrity da thawai na sa tarakiba attack ni thawdo du Naga miyam bu hakthing na singnaba amadi Naga gi santi oina hingjaliba punsi ta sauna singnaba ni hadi Mifam adugi saruk ama oina mi ani laikidaba aduda awaba phungdokpaga loinana mini ani tumina leptuna CNPO gi president Thamdok Francis na lusingduna prayer tokhi thawdo osis minister na urkhul district satluraba matung mathangi numita thokpa oibana Naga taba mafam sing security na paikhatliba khongthang sing sigi matangda state government gi thawong sida asoba uhang ama mifam aduna hangli hadi mifam aduna hauzik Naga taba mafam sing na oirakliba phibam masi yenglaga amadi laikhidraba anigi awaba phongdoktuna tha sigi kungi ahing nungyai digi April kungo humdoi gi ahing nungyai fawa Naga taba mafam sing da total shutdown lauthok hadi Total shutdown asigi manungna public amasum private institutions sing business establishments sing hangba yaroi amadi emergency natana lambi de gari sathok sin tawbada athingba laigani hari tha sigi kungo homdorgi numidang na pung taruka makhai taba matamdagi hauduna Naga taba district headquarters sing amasum Imphal da candlelight vigil sathakani numit humni gi khongjang asida state asida khundari ba Naga sing kuki singa lairiba social amasum economic weba mari sing adu Naga customary practice ki matu ina lepadabane warep sing asi Naga miyam organization amasum institution sing na mapung phana sogona ba United Naga Council na apel torakli Irang manung da su umang kok thulaga khul kya semgalakpa thengnare report English ngani ga kun go humdagi me ahumdagi haurakhiba irang asigi matungda singi mafam kya da paktaknan umang kok tholaga khul kya semgalakpa satellite image ta khangmangamle haina report amana hari maraksida Sandel district ki manung sina laiba sajik tampaki kanan village manakta inauno khul sing semgalaktuna yum kai sabagi thabak sing kana paikhali haina social media ra viral oirakli state asida mapan gi laibak singdagi lon yadaba mongna sangsilakpa illegal immigrant kaya amana singi mafam kaya umang kok thoklaga khundasinba umang wamang kaya pak sauna kok thoklaga popi pambi thabi ki thabak sing satharakli mamang da lairamba state government na illegal immigrants sing masa khangdokna na ki thabak lokhalakpa amasum reserve forest sing da khundasiliba kaya bu eviction tawbigi thabak satharakpa horakpa khanghodana haukibi english ngani ga kungo humdagi me ahumdigi Meetei amasung kuki ani ki marakta asauba iragama thulakibani irang asi thulakhiba matungda haujiksu makhatana singi tungan tungan district singda nauna khul semgalakpa amadi umang kok thorakpa kaya ama satellite image tagi khangmangamle hari tungan ba agency singdagi phangba data amasum independence study singi matungina Sursampur Kangpokpi Tengnokpol amasum Sandel district abnormal oina khul kya English ngani ga kungo humdoi me ahungi irang asigi matungda semgalakpa thengnari khul kya hengalakpa asida paksana umang kok thoktuna popi pambi sing thabagi thabak sathari hadi asumna mausa gi hanagi laizari bu umang kya kok thoktuna khul kya semgalakpa amadi paksana popi tharakpa asina biodiversity da sauna akaiba pibaga loinana aying asagi phibam da sauna ahongba lakhali tampaki mafam kya da nongju panthada khusim gi isaw kya thokona bigi asauba maram ama oide hari haukiba sei kharagi mamangdagi akaknaba mafam amada sathaba geo special servicing gi matungina phangba satellite ki image sing amadi data singi matungina yung kaya ama sagalakpagi report sing lairi Kangpokpi district ki mafam amada haukiba sei English ngani ga kunga humdoi gi April thada phangba satellite image
English ngani kunga manga gi Mars thada loba satellite ki imagery ga yengnaba matamda lau unaba labuk amada yum kai kayam sagalakpagi khudamki asumna district asigi atai mafam kharada su sanadaba mongna yum kaya English ngani ga kunga homdogi April thada oiramdaba adu hawkiba sai English ngani ga kunga manga gi Mars thada laukiba data singda uba phangli Chusampur Kangpokpi Tengnopaul amasum Chandel district ki mafam kharada Zinga mathakupa yung kaya hano umang wamang oina leramba mafam singa thoklibi irang asigi manungna sagalakpagi khudam sing phangla hadi Tengnopaul district English ngani ga kunga mari da satellite na piba image da new selbung ke CC amasum en gan pizang asi umang kok thoklaga nauna kundasan ba mafam ni haiba takli masi atamna na kundasan ge yauna atamna na satharakpa thau amani haina su report asida pali independent study ki report amana state asida hawkiba sai ahumlom tholaklibi irang asigi manungda singi district singi manung hanjinma mafam kya da inaunona khol kya semgalakpa amari umang ke kok thoklaga popi thana na bagi thabak sing chatharakli haina phongdok narakli ba sida hakthing na hairiba mafam singa du satlaga yengsinba mari tangai fatna mathau tari singi district singda asumna lokai na chatharakpa thabak thorom kya asina maram oiraga masigi environment yu eba impact ti state asida laiminari ba mipum khudimangna phamina ga doribani maramaduna government ki mari lena ba authority na satliba yengsinba satlaga yengsinba ga loina lokhat pham tok thabak sung paikhat hawbana asumba khongthang oigani hairi amaromdana security force singa miyanga muknaba leptri tronglaubi miha ta pendraba lamdam sigi miyamna haurakli bi ho sigi manungsana tungan mafam singa sathari ba khongjang singa security force singa muknaba gi thabak leptri aso apan kya yawaga loina police na khongjang loising fort ba gi thabak sathari haina paw manu su report tauna phongdorak heri aduga tendang sumna miyamna thamjaramgi Hausi ko ina di miyam paus matang sa lusinjarage amasum makataba anaw ba update miyam po na ngay minasena senel sige may kidigi miyang ipamda makata na tamzari makataba anaw ba update miyam po na ngay minasena tamzari